Matamgi Manipuri Wari channel asubu tabiriba khwai pumnamakpu taramna upaga loinana ikoknona khurumjari wari asubu tahanjadringai mawoinana hojik santorakliba tamtiraba COVID-19 dagi ngakthoknanaba wahi kharadang miyamda ningsingjari nungsiraba ireicasing hojik malem asida akiba fangna santorakliba corona hariba laina asibu ekhoi miyoiba marakta sandokpa lefananaba ekhoi punna cheksina leminarasi maram chadana yumdagi mapan thoklaroi laichat asidagi kanjanabagidamak ekhoi amuk hanna chekshin minarasi ekhoi miyoiba amaga gi marakta phut taruk lapna lebiyu hand sanitizer sijinabiyu hand wash natraga sapona khutsa sengna hamdokpiyu laichat asidagi ngakthok janaba lengakna piba SOP ngakna ekhoi punna chapminasi seksin ba haibasina laichat asidagi ngakthok janaba khwaidagi pharaba pambaini hojik mutaminarasi Maikhum 15 suba tangka pumnamakpu sembiriba makoinadi pumnamakse uramgani khanglamgani taramgani kanana kanagi laman kumbagi Maikhum upliba kanana kanabu nungsiriba latjariba miyoiba maraksida amana amabu khangbu uba amatta yawba natte kanabu thajaba yariba tha amadi pharakle thanina hoi mai haidana tumina phamung mathaktuda heptuna leraklibado naknaruba loinaruba singdi nungaifom khangdre charam tharam amata khangdre boyaido mayumda ngahak ti halli adubu ayamba matamdi hospitalda thaningi manakta lerami noma thawbagi kolakpada boyaina paiduna thaningi thawdoktugi matangda tamki thawba pawdo tarabasu mafamdudadi lakpa yadre mamangda Savitriga thengnakibaduna magi masak hojiksu khanglamlabadi silliba thawong pumnamak arembada tagadoribani thawbasu thaningi khanbada ahing tumpham chafam khanglamde numito Savitri chattaba yadaba thabak amagidamak Delhi-da tombaga loinena chatki thaningi awat apa pumnamakna ibochada kupna sinarami yumdasu thanin leitabanina areiba nupa machasingduda thoibu kupna senau haina harami Savitri chatkibadagi thoi hanadagi khanghen hena cheksinki imungdagi mapan thokpada lekonda phambada mi ama natraga amana kaidori haina adum senai madu ubuda thoidi Savitri bu hena sauningrakle imungda leibadu boring chui haiduna thoi mapanda tholaktuna lekolda changki lekonduda changlaklaga thaninga maga hek phamba mafamduda changsinduna phammi aduga mamangda satliba leisingduda yenglaga lei fana kuire thoina mafamduda mitam amagum phamlibado wakaldusu lepa leite phamlibado kokta kyam kana sokli jano karam kanda wakal tarakani ma hapta ama changadra tha ama changadra wakal taraklagana hanagum leigadra aibu sakhangadra natraga aibu khangbiraroidra asumna asum leikragana aigi lambina kadomda wakal mayam sina pothabam khangdraba thoi mitluda pirang ihaurakli mitlugi pirangduna pagi palon kairaga khazai tamna chintarake tawbaduda kuchaduna phat teithoki tanjaduda mi changlakpagi samin phangbaduda thoi phat ingkhalakki Lalitana thoi nangdi sidana thanda kaidoriba thoi asemba minok ama noklaga khumlai sum phamlambane antidi thabak tawge hairo hoine nongmagi hek yengaudabada loina mangdoini tinga tabra yenge tawbani thoi wa maka tarakte nokpet taraga tumina lei Lalitana changsinduna satliba leisingdugi manada tapna pairaga manasingdo hairap haidoktuna yengi aduga makhutna pairiba sprayduna amu phat kapthoi thoisu changsinduna Lalitana tawriba adugumna leido haidoktuna yengi Lalitana hairoida akhutna sado loina motpa tare hamdoklaga loreda anti Bema, larik tambadi kanana thile. Thoi su tapna khumlai. Kakaba guna thile. Inthi jana chatluko. Mamangi adugumna asoi angam yaudana mitna singna chatluko. Hoi anti. Lalitana mirak narak yenglaga khonjenda khara taptharaga harai. Ibungo thaninduna kadomdagi karamna tawriba onthokpanida. Thoi kumde tumina lei. Lalitana kanana kari maramgi adumna thina puramlibano
ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯔꯝꯕ ꯑꯉꯥꯡꯗꯣ ꯃꯥ ꯍꯦꯛ ꯂꯩꯇꯕꯗꯒꯤ ꯏꯆꯤꯛ ꯆꯤꯛꯄꯒꯨꯝ ꯇꯧꯔꯦꯅꯦ ꯑꯟꯇꯤ ꯑꯩ ꯆꯪꯉꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯆꯪꯉꯣ ꯊꯣꯏꯅ ꯆꯪꯈꯤꯕꯗꯨ ꯂꯂꯤꯇꯥꯅ ꯃꯇꯨꯡꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯀꯥꯗ ꯆꯪꯂꯛꯂꯒ ꯊꯣꯏ ꯃꯥꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅ ꯊꯥꯅꯤꯟꯒꯤ ꯅꯝꯕꯔꯗꯨꯗ ꯌꯦꯡꯉꯤ ꯃꯥꯏ ꯒꯥꯔꯗ ꯍꯥꯏꯅ ꯅꯝꯕꯔꯗꯨ ꯁꯦꯚ ꯇꯧꯏ ꯊꯣꯏꯅ ꯀꯣꯜ ꯇꯧꯔꯨꯕꯁꯨ ꯄꯥꯏꯔꯛꯂꯔꯣꯏ ꯈꯜꯂꯨꯕ ꯈꯨꯗꯤꯡꯗ ꯊꯣꯏ ꯄꯪꯀꯞꯇ ꯀꯞꯅꯤꯡꯂꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯀꯗꯧꯔꯦ ꯊꯣꯏ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ ꯃꯈꯥꯗꯅ ꯏꯕꯣꯆꯥꯗꯨ ꯍꯥꯊꯨ ꯆꯪꯂꯛꯈꯤ ꯏꯕꯣꯆꯥꯅ ꯇꯍꯥ ꯆꯪꯂꯛꯈꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯊꯣꯏ ꯄꯥꯈꯠꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ ꯏꯕꯣꯆꯥꯗꯨ ꯕꯦꯛ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯀꯥꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯏꯕꯣꯆꯥꯒꯤ ꯃꯃꯥꯡꯗ ꯊꯣꯏ ꯐꯠ ꯂꯦꯞꯄꯤ ꯑꯗꯨꯒ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯋꯥꯍꯪ ꯀꯌꯥꯅ ꯌꯣꯝꯂꯕ ꯃꯤꯠꯌꯦꯡꯗ ꯏꯕꯣꯆꯥꯗ ꯌꯦꯡꯗꯨꯅ ꯂꯩ ꯊꯣꯏꯒꯤ ꯃꯑꯣꯡꯗꯨꯗ ꯏꯕꯣꯆꯥꯗꯤ ꯉꯛꯅ ꯊꯣꯏꯗ ꯌꯦꯡꯗꯨꯅ ꯂꯩ ꯏꯕꯣꯆꯥꯅ ꯏꯕꯨꯡꯉꯣ ꯊꯥꯅꯤꯜꯗꯣ ꯋꯥꯈꯜꯂꯛꯑꯧꯔꯦ ꯋꯥꯍꯩ ꯑꯁꯤ ꯀꯛ ꯍꯥꯏꯔꯝꯂꯒ ꯏꯕꯣꯆꯥ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈ꯭ꯔꯦ ꯄꯥꯎꯗꯣ ꯇꯥꯕꯗ ꯊꯣꯏ ꯊꯥꯖꯗꯕ ꯊꯨꯒꯠꯄ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯂꯣꯏꯅ ꯄꯨꯟꯕꯒꯨꯝ ꯃꯈꯣꯜꯗꯤ ꯊꯣꯛꯇꯅ ꯃꯥꯏꯊꯣꯡꯗꯨꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒꯤ ꯃꯃꯤ ꯇꯥꯔꯛꯏ ꯁꯨꯃꯥꯡꯗꯨꯗ ꯃꯤꯅ ꯎꯈꯤꯅꯤ ꯍꯥꯏꯕꯒ ꯈꯟꯈꯤꯗ꯭ꯔꯦ ꯐꯟ ꯆꯣꯡꯂꯛꯏ ꯍꯔꯥꯎꯃꯟꯈꯤꯗꯅ ꯇꯟꯖꯥꯗꯨꯗ ꯂꯂꯤꯇꯥꯁꯨ ꯒꯥꯔꯗꯦꯟꯗꯒꯤ ꯊꯣꯛꯂꯛꯄꯗꯨꯗ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ ꯂꯂꯤꯇꯥꯅ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯊꯣꯏ ꯍꯔꯥꯎꯃꯟꯈꯤꯗꯅ ꯂꯂꯤꯇꯥꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ ꯂꯂꯤꯇꯥꯗꯤ ꯊꯣꯏꯒꯤ ꯃꯇꯧꯗꯣ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯂꯂꯤꯇꯥꯅ ꯀꯩꯅꯣꯃꯤ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯊꯣꯏ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯂꯂꯤꯇꯥꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯁꯨꯃꯥꯡꯗꯨꯗ ꯇꯧꯔꯤꯕꯗꯨ ꯃꯊꯛꯇꯒꯤ ꯌꯦꯡꯂꯤꯕ ꯋꯦꯟꯗꯤꯗꯤ ꯊꯣꯏꯒꯤ ꯃꯑꯣꯡꯗꯨꯗ ꯍꯦꯟꯅ ꯆꯤꯡꯅꯍꯜꯂꯦ ꯑꯅꯤꯗꯨ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯐꯥꯎꯈꯠꯂꯛꯂꯦ ꯊꯣꯏꯅ ꯀꯥꯗ ꯆꯪꯂꯛꯄꯒ ꯃꯉꯥꯜꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯏ ꯃꯉꯥꯜꯅ ꯍꯜꯂꯣ ꯊꯣꯏ ꯗꯥ ꯃꯉꯥꯜ ꯍꯥꯎ ꯇꯥꯏꯌꯦ ꯑꯩꯒ ꯍꯌꯦꯡ ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯁꯦ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯑꯌꯨꯛ ꯄꯨꯡ 9 ꯑꯗꯥꯏꯗ ꯀꯣ ꯄ꯭ꯂꯤꯖ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯗꯥ ꯃꯉꯥꯜ ꯊꯝꯃꯒꯦꯀꯣ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏ ꯐꯣꯟꯗꯨ ꯐꯠ ꯊꯝꯈ꯭ꯔꯦ ꯉꯁꯤꯗꯤ ꯊꯣꯏꯒꯤ ꯈꯣꯟꯖꯦꯜꯗꯨ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯦ ꯍꯥꯏꯅ ꯃꯉꯥꯜꯁꯨ ꯈꯟꯈꯤ ꯊꯣꯏꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯥꯅ ꯇꯧꯔꯝꯂꯤꯕꯗꯨ ꯃꯈꯥ ꯇꯧꯊꯔꯒ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯍꯌꯦꯡꯒꯤꯗꯃꯛ ꯈꯜꯂꯤ ꯀꯔꯤ ꯁꯦꯝꯂꯒ ꯄꯨꯁꯤꯒꯦ ꯆꯝꯐꯨꯠ ꯄꯨꯔꯒꯅ ꯀꯔꯤ ꯐꯨꯠꯄ ꯍꯥꯏꯅ ꯋꯥꯈꯜ ꯇꯧꯔꯤ ꯋꯥꯈꯜ ꯑꯁꯤ ꯈꯟꯗꯨꯅ ꯊꯣꯏ ꯀꯤꯆꯟꯗ ꯆꯪꯂꯛꯏ ꯕꯥꯅꯨꯁꯨ ꯍꯦꯟꯖꯥꯡ ꯁꯦꯝꯕ ꯍꯧꯔꯒ ꯂꯩꯔꯝꯃꯤ ꯊꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯦꯟꯖꯥꯡ ꯊꯝꯐꯝꯁꯤꯡꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯕꯗꯨꯗ ꯕꯥꯅꯨꯅ ꯍꯪꯂꯛꯏ ꯀꯔꯤ ꯌꯦꯡꯉꯤꯅꯣ ꯅꯪꯕꯣ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯑꯟꯇꯤ ꯆꯝꯐꯨꯠ ꯐꯨꯠꯄ ꯌꯥꯕ ꯀꯩ ꯂꯩꯒꯦ ꯃꯥꯏꯔꯦꯟ ꯂꯩꯌꯦ ꯇꯣꯔꯕꯣꯠꯁꯨ ꯂꯩ ꯆꯝꯐꯨꯠ ꯆꯥꯅꯤꯡꯕ꯭ꯔꯣ ꯅꯪꯕꯣ ꯑꯩꯒꯤ ꯅꯠꯇꯦ ꯃꯥꯏꯔꯦꯟꯁꯦ ꯊꯝꯕꯤꯌꯨꯀꯣ ꯇꯣꯔꯕꯣꯠꯁꯤꯁꯨ ꯍꯌꯦꯡ ꯑꯩ ꯆꯝꯐꯨꯠ ꯐꯨꯠꯇꯣꯏꯅꯦꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏ ꯆꯥꯛꯈꯨꯝꯗꯒꯤ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯕꯥꯅꯨꯗꯤ ꯊꯣꯏꯒꯤ ꯃꯑꯣꯡꯗꯨꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯅꯨꯃꯤꯠ ꯇꯥꯔꯕꯗ ꯊꯣꯏ ꯂꯥꯏꯒꯤ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯂꯤ ꯑꯗꯨꯒ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯂꯥꯏꯔꯤꯛ ꯌꯦꯡꯉꯤ ꯁꯣꯝꯗꯅ ꯕꯣꯔꯤꯁ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕꯗꯨ ꯆꯩꯁꯨꯒꯤ ꯃꯇꯦꯡꯅ ꯆꯠꯂꯤ ꯆꯩꯁꯨ ꯌꯥꯎꯗ꯭ꯔꯕꯁꯨ ꯆꯠꯄ ꯉꯝꯂꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥꯡꯒꯜ ꯊꯣꯛꯅ ꯆꯠꯄ ꯉꯝꯗꯦ ꯁꯦꯛꯂꯒ ꯆꯠꯂꯤ ꯃꯣꯖꯥ ꯐꯨꯔꯤꯠꯈꯛ ꯂꯤꯠꯂꯒ ꯂꯩꯔꯝꯕꯗꯒꯤ ꯐꯨꯔꯤꯠ ꯑꯃ ꯃꯊꯛꯇ ꯂꯤꯠꯁꯤꯜꯂꯤ ꯑꯗꯨꯒ ꯈꯨꯗꯩꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯁꯦꯠꯆꯜꯂꯤ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯃꯃꯥꯗꯨ ꯃꯆꯥꯅ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯈꯦꯔ ꯌꯥꯎꯕ ꯕꯥꯎꯜ ꯑꯃ ꯄꯨꯗꯨꯅ ꯆꯪꯂꯛꯏ ꯕꯣꯔꯤꯁꯀꯤ ꯐꯤꯕꯝꯗꯨꯗ ꯃꯃꯥꯗꯨꯅ ꯉꯛꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯀꯩꯅꯣ ꯀꯗꯥꯏꯗ ꯆꯠꯅꯤꯡꯒꯦ ꯅꯪꯕꯣ ꯁꯦ ꯈꯦꯔ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯏꯃꯥꯅ ꯍꯧꯔꯛꯄꯅꯦ ꯍꯜꯂꯛꯂꯒ ꯆꯥꯔꯒꯦ ꯅꯠꯇꯦ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯕꯅꯣ ꯀꯨꯏꯔꯛꯂꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯕꯣꯔꯤꯁ ꯀꯥꯗꯒꯤ ꯊꯣꯔꯛꯂꯦ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯕꯣꯔꯤꯁꯀꯤ ꯃꯃꯥꯗꯣ ꯇꯥꯅꯔꯛꯏ ꯅꯪꯕꯨ ꯅꯨꯃꯤꯠꯁꯨ ꯇꯥꯔꯛꯂꯦ ꯆꯠꯅꯤꯡꯂꯗꯤ ꯍꯌꯦꯡ ꯉꯟꯅ ꯆꯠꯂꯣ ꯐꯠꯇ ꯅꯨꯡꯗ ꯑꯃꯨꯛ ꯊꯣꯛꯄ ꯇꯥꯔꯦꯅꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯕꯣꯔꯤꯁ ꯃꯥꯒꯤ ꯕꯥꯏꯛꯇꯨ ꯐꯠ ꯀꯥꯈꯠꯂꯒ ꯊꯧꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯃꯃꯥꯗꯨꯗꯤ ꯄ꯭ꯔꯣꯛ ꯁꯣꯜꯂꯒ ꯂꯩꯍꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯕꯣꯔꯤꯁ ꯃꯥꯕꯨ ꯐꯨꯈꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯂꯥꯛꯏ ꯑꯃꯝꯕꯗꯨꯗ ꯌꯥꯎꯔꯛꯂꯤꯕ ꯃꯥꯒꯤ ꯐꯣꯟꯒꯤ ꯂꯥꯏꯠꯇꯣ ꯀꯥꯞꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨꯒ ꯃꯔꯤ ꯂꯩꯅꯕ ꯌꯥꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯍꯦꯛꯇ ꯊꯦꯡꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯤ ꯕꯣꯔꯤꯁ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯦ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯐꯝꯗꯨꯗꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯁꯣꯡꯂꯞ ꯇꯧꯕ ꯂꯧꯕꯨꯛ ꯃꯄꯥꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯕꯦꯛ ꯑꯣꯏꯔꯝꯃꯤ
ꯂꯥꯏꯠꯇꯨꯅ ꯀꯥꯞꯁꯤꯟꯕꯗ ꯂꯪꯅ ꯎꯔꯛꯂꯤꯕ ꯄꯣꯠꯇꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯕꯗ ꯑꯄꯤꯛꯄ ꯚꯣꯏꯁ ꯔꯦꯀꯣꯔꯗꯔ ꯌꯥꯎꯕ ꯀꯦꯃꯦꯔꯥ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯕꯣꯔꯤꯁꯅ ꯃꯗꯨ ꯂꯧꯊꯣꯛꯂꯒ ꯃꯥꯒꯤ ꯄꯣꯀꯦꯠꯇ ꯆꯦꯠꯅ ꯍꯥꯞꯆꯤꯟꯈꯤ ꯑꯗꯨꯒ ꯕꯦꯒꯇꯨꯗ ꯑꯇꯩ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯑꯇꯣꯞꯄ ꯀꯔꯤꯝꯇ ꯌꯥꯎꯔꯝꯗꯕꯗꯨꯗ ꯕꯦꯒꯇꯣ ꯂꯪꯊꯣꯛꯂꯝꯂꯒ ꯃꯐꯝꯗꯣ ꯊꯥꯗꯣꯛꯂꯝꯂꯒ ꯌꯨꯝ ꯇꯝꯅ ꯍꯜꯂꯛꯈꯤ꯫ ꯕꯣꯔꯤꯁꯀꯤ ꯃꯃꯥꯗꯣ ꯇꯧꯐꯝ ꯈꯪꯗꯅ ꯅꯨꯡꯁꯥ ꯊꯤꯅ ꯃꯆꯥꯅ ꯍꯜꯂꯛꯄꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯕꯣꯔꯤꯁ ꯍꯜꯂꯛꯄ ꯎꯕꯗ ꯃꯁꯥꯗꯣ ꯅꯦ ꯍꯦꯛ ꯇꯥꯏ꯫ ꯕꯣꯔꯤꯁꯁꯨ ꯍꯜꯂꯛꯄꯒ ꯃꯥꯒꯤ ꯀꯥꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯊꯤꯡꯖꯤꯟꯈꯤ꯫ ꯔꯦꯀꯣꯔꯗꯔ ꯃꯆꯥ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯂꯦꯞꯇꯣꯞꯇꯨꯗ ꯍꯥꯞꯆꯤꯟꯈꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯎꯔꯦ ꯅꯨꯄꯥꯁꯤꯡꯗꯨꯅ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯕꯗꯣ꯫ ꯕꯣꯔꯤꯁꯇꯤ ꯃꯗꯨ ꯎꯕꯗ ꯅꯨꯃꯤꯠꯇꯨꯗ ꯐꯪꯈꯤꯕ ꯆꯩꯅꯥꯗꯣ ꯃꯤꯀꯨꯞꯇꯨꯗ ꯐꯪꯕꯒꯨꯝ ꯐꯥꯎꯔꯛꯂꯤ꯫ ꯌꯦꯡꯕ ꯇꯥꯕ ꯂꯣꯏꯔꯒ ꯆꯦꯛꯁꯤꯟꯅ ꯃꯥꯡꯂꯔꯣꯏꯗꯕ ꯃꯐꯝ ꯑꯃ ꯌꯦꯡꯂꯒ ꯔꯦꯀꯣꯔꯗꯔꯗꯣ ꯊꯝꯖꯤꯟꯈꯤ ꯑꯗꯨꯒ ꯃꯦꯞꯇ ꯌꯦꯡꯗꯨꯅ ꯂꯝꯕꯤꯗꯨꯅ ꯆꯪꯈ꯭ꯔꯤꯕꯗꯨ ꯀꯔꯤ ꯂꯝꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯈꯨꯟ ꯃꯆꯥ ꯑꯃꯗꯤ ꯊꯦꯡꯅꯩ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝ ꯑꯃꯠꯇ ꯂꯩꯇꯦ ꯑꯅꯛꯄꯗꯣ꯫ ꯃꯤꯁꯤꯡꯗꯨ ꯈꯨꯜꯗꯨꯗꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤ ꯕꯣꯔꯤꯁꯅ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯏ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯆꯝꯐꯨꯠꯀ ꯈꯦꯔꯒ ꯁꯦꯝꯃꯤ꯫ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯁꯨ ꯇꯧꯔꯤ ꯃꯥꯏꯊꯣꯡꯗꯁꯨ꯫ ꯄꯨꯝꯅꯃꯛ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯒ ꯄꯨꯡ 9 ꯇꯥꯕ ꯉꯥꯏꯕꯗꯣ ꯄꯨꯡꯗꯣ ꯆꯠꯇꯕꯒꯨꯝ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯊꯣꯏꯗꯗꯤ꯫ ꯄꯨꯡ 9 ꯇꯥꯔꯛꯄꯒꯤ ꯑꯗꯨꯗ ꯊꯣꯏꯅ ꯃꯉꯥꯜꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯃꯉꯥꯜꯅ "ꯑꯩ ꯌꯧꯔꯛꯇꯣꯔꯦ꯫ ꯑꯣ ꯑꯩ ꯉꯥꯏꯔꯕꯅꯤꯀꯣ"꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯉꯥꯜꯁꯨ ꯌꯧꯔꯛꯂꯗꯨꯅ ꯊꯣꯏꯅ ꯁꯦꯝ ꯁꯥꯕꯁꯤꯡꯗꯣ ꯐꯖꯅ ꯍꯥꯞꯂꯦ ꯍꯥꯏꯔꯒ ꯑꯆꯝꯕ ꯐꯤ ꯑꯃ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯃꯉꯥꯜ ꯌꯥꯎꯕꯗꯨꯗ ꯌꯥꯔꯣꯏ ꯍꯦꯛ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯗꯨꯅ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯩ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯃꯉꯥꯜꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯒ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ, ꯉꯟꯅ ꯍꯜꯂꯛꯀꯅꯤꯗ"꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯊꯣꯏꯗꯤ ꯃꯥꯏꯊꯣꯡꯗꯣ ꯃꯣꯃꯣꯟ ꯅꯣꯛꯂꯤ꯫ ꯑꯅꯤꯗꯨ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯊꯧꯕ ꯍꯧꯔꯛꯏ꯫ ꯃꯉꯥꯜꯅ ꯆꯠꯂꯤꯕꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯀꯅꯥ ꯀꯩꯗꯧꯕ ꯀꯔꯤꯃꯇ ꯍꯪꯗꯦ꯫ ꯊꯣꯏꯅ ꯆꯠꯁꯦ ꯍꯥꯏꯕꯗꯨꯗ ꯊꯥꯅꯤꯟꯒꯤ ꯃꯅꯥꯛꯇꯅꯤ ꯍꯥꯏꯕ ꯃꯥꯁꯨ ꯈꯪꯉꯤ꯫ ꯃꯉꯥꯜꯅ "ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯕ꯭ꯔꯣ"꯫ ꯃꯉꯥꯜꯅ ꯈꯪꯍꯪ ꯍꯪꯂꯛꯄ ꯋꯥꯍꯪꯗꯨꯗ ꯊꯣꯏ ꯃꯉꯥꯜꯗ ꯐꯠ ꯌꯦꯡꯂꯛꯏ꯫ "ꯗꯥ ꯊꯥꯅꯤꯜꯂꯣ"꯫ "ꯍꯣꯏ"꯫ "ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯌꯦ"꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯉꯥꯜꯁꯨ ꯊꯣꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯒꯥꯔꯤꯗꯣ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯊꯧꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ꯫ ꯏꯕꯣꯆꯥꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯅꯤꯗꯨꯒꯗꯤ ꯃꯄꯥꯟꯗ ꯍꯛꯆꯤꯛ ꯂꯥꯡꯉꯤ꯫ ꯃꯅꯨꯡꯗ ꯊꯥꯅꯤꯟꯒꯤ ꯃꯅꯥꯛꯇ ꯕꯣꯌꯥꯏ ꯂꯩꯔꯤ꯫ ꯊꯣꯏ ꯂꯥꯛꯄ ꯎꯕꯗ ꯏꯕꯣꯆꯥꯅ ꯉꯛꯅ ꯍꯪꯂꯛꯈꯤ, "ꯑꯦ ꯊꯣꯏ, ꯅꯪ ꯂꯥꯛꯂꯤꯔꯣ"꯫ "ꯆꯪꯉꯣ ꯆꯪꯉꯣ"꯫ ꯃꯉꯥꯜꯁꯨ ꯊꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯔꯨꯝ ꯃꯅꯨꯡꯗꯨ ꯐꯥꯎꯕ ꯍꯥꯏꯔꯞ ꯆꯪꯂꯛꯏ꯫ ꯏꯕꯣꯆꯥꯁꯨ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨꯗ ꯏꯟꯅꯔꯛꯏ꯫ ꯊꯣꯏ ꯎꯕꯗ ꯕꯣꯌꯥꯏꯗꯤ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯣꯏ ꯍꯣꯏꯒꯤ ꯃꯇꯨꯡꯗ ꯂꯦꯞꯂꯤꯕ ꯏꯕꯣꯆꯥꯅ ꯊꯣꯡꯒꯤ ꯋꯥꯡꯃꯗꯨꯗ ꯕꯣꯌꯥꯏꯕꯨ ꯊꯣꯛꯂꯛꯎ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯒ ꯀꯧꯊꯣꯔꯛꯈꯤ꯫ ꯕꯣꯌꯥꯏꯁꯨ ꯏꯕꯣꯆꯥꯗ ꯉꯛꯂꯞ ꯇꯧꯅ ꯌꯦꯡꯂꯒ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯕꯣꯌꯥꯏ ꯊꯣꯛꯈꯤꯕꯒ ꯃꯉꯥꯜꯁꯨ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯊꯣꯛꯈꯤ꯫ ꯅꯥꯀꯟꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯊꯥꯅꯤꯟꯁꯨ ꯕꯣꯌꯥꯏꯅ ꯊꯣꯛꯈꯤꯕꯗꯨꯗ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯅ ꯂꯦꯞꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯊꯥꯅꯤꯟ ꯆꯤꯝꯕꯥꯜꯗ ꯃꯣꯃꯣꯟ ꯅꯣꯛꯂꯛꯈꯤ꯫ ꯃꯤꯠꯂꯨ ꯑꯅꯤꯗꯨꯁꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯈꯤ꯫ ꯊꯣꯏ ꯆꯪꯁꯤꯟꯗꯨꯅ ꯊꯥꯅꯤꯟꯒꯤ ꯃꯅꯥꯛ ꯅꯛꯅ ꯇꯨꯜꯗꯨꯗ ꯐꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯄꯣꯔꯛꯂꯤꯕꯁꯤꯡꯗꯨ ꯇꯦꯕꯜ ꯃꯆꯥꯗꯨꯒꯤ ꯃꯊꯛꯇꯨꯗ ꯊꯝꯃꯤ꯫ ꯊꯣꯏꯅ "ꯆꯝꯐꯨꯠ ꯐꯨꯠꯂꯛꯄꯅꯦ ꯑꯩꯅ, ꯁꯦꯝꯃꯛꯀꯦꯀꯣ"꯫ ꯊꯥꯅꯤꯟꯗꯤ ꯋꯥ ꯉꯥꯡꯗꯅ ꯊꯣꯏꯗ ꯃꯤꯐꯝ ꯍꯣꯡꯗꯣꯛꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯣꯏꯅ ꯆꯝꯐꯨꯠꯇꯣ ꯕꯥꯎꯜ ꯑꯃꯗ ꯈꯤꯇꯪ ꯍꯥꯞꯄꯤ ꯑꯗꯨꯒ ꯁ꯭ꯄꯨꯟꯗꯨꯅ ꯄꯥꯏꯗꯨꯅ ꯊꯥꯅꯤꯟꯗ ꯆꯝꯐꯨꯠꯇꯣ ꯏꯜꯂꯤ꯫ ꯊꯣꯏꯅ "ꯉꯁꯤꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯗꯣꯛꯇꯔꯅ ꯆꯥꯕ ꯌꯥꯔꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯌꯥꯝ ꯀꯨꯏꯅ ꯁꯤꯗ ꯂꯩꯈꯣ ꯍꯥꯏꯒꯦ? ꯌꯨꯝꯗ ꯆꯠꯅꯤꯡꯗ꯭ꯔꯣ"꯫ ꯊꯣꯏꯅ ꯃꯔꯤ ꯃꯔꯤ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡꯗꯨ ꯊꯥꯅꯤꯟ ꯀꯔꯤꯝꯇ ꯈꯨꯝꯗꯦ꯫ ꯊꯣꯏꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯣꯏꯗꯤ ꯊꯥꯅꯤꯟꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯆꯝꯐꯨꯠꯇꯣ ꯏꯟꯕ ꯂꯦꯞꯂꯒ ꯊꯥꯅꯤꯟꯗ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯅ "ꯀꯩꯒꯤꯅꯣ ꯀꯔꯤꯝꯇ ꯈꯨꯝꯗ꯭ꯔꯤꯗꯤ"꯫ ꯑꯗꯨꯗꯁꯨ ꯀꯔꯤꯝꯇ ꯈꯨꯝꯗꯦ꯫ ꯊꯣꯏꯅ ꯆꯝꯐꯨꯠꯇꯨ ꯈꯤꯇꯪ ꯑꯃꯨꯛ ꯏꯜꯂꯤ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯃꯈꯥꯗ ꯅꯣꯟꯊꯗꯨꯅ ꯁ꯭ꯄꯨꯟꯗꯨꯅ ꯕꯥꯎꯜꯗꯨꯗ ꯁꯨꯝ ꯑꯣꯠꯂꯒ ꯁꯥꯟꯅꯔꯒ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯍꯪꯂꯤꯁꯦ ꯀꯔꯤꯝꯇ ꯈꯨꯝꯅꯤꯡꯗ꯭ꯔꯕꯣ"꯫ ꯊꯥꯅꯤꯟ ꯑꯗꯨꯃꯛ ꯈꯨꯝꯗꯦ꯫ ꯊꯣꯏꯗ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩ꯫ ꯊꯣꯏꯅ "ꯑꯩ ꯀꯥꯎꯔꯕ꯭ꯔꯣ ꯅꯪꯕꯣ"꯫ ꯊꯣꯏꯅ ꯌꯦꯡꯂꯛꯄꯒ ꯃꯄꯥ ꯆꯥꯅ ꯊꯥꯅꯤꯟꯅ ꯃꯉꯛ ꯍꯥꯏꯗꯨꯅ "ꯀꯥꯎꯗꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯊꯣꯏꯅ "ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯪꯕꯗ ꯈꯨꯝꯗ꯭ꯔꯤꯗꯤ"꯫ ꯍꯟꯗꯛꯃꯨꯛꯁꯨ ꯊꯥꯅꯤꯟ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯃꯉꯛꯇꯣ ꯍꯥꯏꯔꯛꯏ꯫
Thoi mamaidu makhada nonthaki milu anidudagisu pirang chintarakki tarakliba pidu thanina ukhini khanbada mamaido nongkhatpa ngamdre Thoina ngarang nang wakhal tarakle tabada ai kemna harauki nangi kari pusige khanbada champutse phutlaga porakpune mapanda thoke yadabagi damangal da haraga lakminabane Thoina makol nikna warongna harakpadu thaningi thamoida tasonana thinbagum lei tanikpa awaba khonjelda thoibu kaurakki thoisu tarakliba pido taithoklaga thaninda yenglai thaninna ai wa ngangba yamna waye thoi aibu sauriro nang Thoi mangakto phat hai saudie wa ngangbudo adum wane haibro natraga pharakani haibro doctor na Ibang pangna hanglukpa thoigi wahangduda thanin nokfet toroga khumlai pharaklani kuiraroi adudi wanganglanu se champuche ilake woe kitang khaktani seba mapandana boyaina thoise kanano haina ibochada hanglami ibochana akhoi medamgi machanupinida medam haidi ngarang laklambadura hoi apopo budi nate Sar Mangalgi nupi ahangi machani O boyagi wakhaldu wahang kaya na pikthali karigi nupi macha asina sida lakliba mana lakpada makhoi mayam sina mapanda leri sina karigi manungda wa amadi leire haina boyana khanjaki mangal na mapandagi call tawduna thoida hanglai halasira lening libro nangbo thoi phone do paina thaninna yenglaga tapna kumlai Hoi ai tholaklage phone do thamlaga thoina porokpa kondu sangtok sangjin tawraga mafam chana hapchali thoina kher sidi chawa ya de su kangde oren doctor da hangaga charo aisu halage thanin su hoi haiduna mami du kuppi thoisu nokwe tawraga thanin da yenglai thoina adudi aisu halage ko hek phabaga yumda thuna halo marak sida aisu lakpa yardi lakke Handaksu thanin mamitu khak kublai thoina chatlage haiduna mamaidu leithorakpada thaninna thoigi makhuta tapna pairakhi thoisu lesilakduna makhutuda yengi aduga thaninda amu yenglai thaninna thoida yenglaga yamna tapna hairai halhaningdre sida sumle heninge thoi stulduda amu phamtharai aduga makhut aniduna thaningi khutuda paiduna hairai ai hayeng natraga hangchet amu lakkeba ngasigidi hallage damangal na chase haire phagi tawonida phajana hallo ado kaidoroba wangang bodo waradi phatri fawba nganglanu ko thoina fetorom laga kadagi thoglai thoina tholakpaduda ibochana hanglakki ibema hallagera hoi dathanin matomda lehobune hoi ai changlage Thoi hairap noklamlaga mangalga loinana mafamdudagi thoklai boyaisu thoina chatkibudo yengduna lehawi mangal ngasidi hanagumna wangangde tumina magi garido adum thawi thoidi thaninga ngak leirubaduda mapukningdo khara leitajare ngaki matungda thoihoigi thongan yoroktuna garido get wangmuda khami mangalna karimta hairaktabaduda thoi ngakpudi phauki thoina damangal changlukise ngasigidi changlaroige nongma kona changlake nang chango ase haraga mangal thoida noksali thoisu hairap noklaga gari degi kumtharai mangal do chatlaga hairamlaga gari do thaukhre thoina changlake tawbaga yuming kol dugi waisitlam sita mateng pangba ahal ado polythene amanba ama paiduna thoklai thoina polythene du ukhragum tawbaduda hairap mamit chuktoktuna yengi Lambigi wangmada leiriba amot akai hapnaba dustbin achaubaduda polythene do ahal aduna hapchilamlaga get manungda amuk changkhre thoina mirak narak haiphet yenglaga dustbin dugi manakda laklaga polythene do karino haiduna yengi Savitri ki kadagi mana phangkiba hidak singdugi aroiba amadi yauriba cover singdu yauduna lerami thoina polythene dudagi hidak to lokthokduna mana pairiba bag duda thuna hapchili aduga polythene dusu thupchilaga hapchili aduga manungda changlai
Thoina changlakpada Banu da sumang da famduna lerami Thoi changlakpa ubada Banu na hairaki Haima nganna halaida Hoi auntie Thoi mathakta magi kada karai aduga bag-tag hidak-singdo lawthoktuna polythene-duda haplaga mafam chana mina uroidaba mafam amada lawsinduna thammi somdona khoirabaga Bridget ka wa tanari khoirabana fagalakpagi mami urabanina akoibusu mana sak khangba oibana police ta tae khalo akoi chanpham leroi karino hujik tawdorise Bridget na chummi sir ma loishinba ma mathau tai aduna khwaidigi sangmani sir loishinba haibase irai leba yaba nattene san noibo yaradi noi loishilo dana tumina lekhinaba hanubi amakhak mangnaba siluba nongsa amana manakta nakna lerambana aikhoigi misu kyam yam le sokpa maraksida nangsu yauribane naraiba phahobuduna hingobane Bridget mamaidon onthaduna leiki khoirabana makha tana plan chinba haibabu irai leba ore hojik Bridget na maru yongna phukadabuda ngarabani sir matong yaudrabane settuna loikrabane thongna yaudraba khoirabana makadang da khakliba koidu nala dana harai asibagi khayattagi halakpane phibamsu satina sokliba hanadagi hena thorakpa haibase soidrabane adubu ma manghandabadi iyamak yadre hanadi Sabitrigi matungda angam tanaraga muknabane hojikti hatnabaromdani laktorise nongsa ama thengnabadagi aduna pumnamak ase nemthanaba nongsa ase mangan batai khoirabana ngangliba mayamdo Bridgetti tumina taduna lei khoirabana Bridget khoirabana khangkau korakpaduda Bridget mamaida phat nongkhalai khoirabana Lok libaning thawkaba numitchida ai Mumbai da chatkani aina aada leringai manungda nungaiba pau tahalo ai nungaiba pau tawa pambe ma mathandana koi pumba lakjaba matik natte khoi sir somdana naubigi mapaga mabungana osigi manakta laktuna wari sanari osina karimta chingnabigano akoina phanaba sinjage yaragadi chanapidusu mapan paktho anbigano thoklabasu kanano amaga yahonbiu naubigi mapana hoi osi sarna kara phanaba sinbiu osina hoi kanana irakpa tharakpa chithi no haibado kupna thijinba amadi changli chithi sida kadaidagi kadomdagi lakpano haibana chingba address amata yaude Bridget haidena ming asimatani yauribase aikhoina sum khanbada thanin hariba nupa macha sida thokliba case asiga mi amata oigani haibigi thajaba lai naubigi mapana hoi akhoisu chithi se kadaidagi lakpano haibado ngawre lambida angangda pirambani haibasida hoi ka hena su khanjanbigano yaragadi chanupido jackson ba oina mapana thonbigano thanen hariba nupa macha sigasu pau phongnahanbigano naubigi mapana hoi osisar yamna nungaijare adudi akoi amu hanjakrage fare pau anobu lakpaga ai adum phaujarke fani mapa masado police station dagi thoklakle makoisu masado irang langlabani amata yaujabi masado phatanungda thokladra haina khanbada naubisuni nungsikidibra wakal tade adubu thanengi manakda chatlaga anabadi hangningki satpadi yadabanina thanengi oiba pau pumba abemna tambadagi khangki numit humni marini haujinkre Sabitri su yumda phibam luhobanina thuna halaknaba hotnei chilliba mathauda prap losalamlaga ma mayumda halakle kada mapi hongluraga kitchen ja changlaktuna Banu na semba karino khara chari Sabitri na Banu how madam kari hapcharakoge yare tato maldo mukta korokera hoi kaujarake Banu kitchen-dagi thokiduna Tomalbu kaurui Tomal sa Sabitri na kauwe habaduda kitchen-da hatu changlai Tomal na Madam Sabitri na Tada aina haiba polythene do hondok bikhrabra hoi madam hondok jarure fare ado hange tawbani tada ibema adudi ayamu
Sabitriga ayaba panglabada Tomalsu kicheludagi thokre Banudi Sabitrina aduk luna chaksinna sinaramlibado kari potno haina khalli Kitchen gi thongjin mapanduda thoi leptuna lerami Banuna Haima thoi Sabitrisu khangyeng yeng thorai Thoina Ising thake tawbane anti Ase hairaga thoi changlaktuna filter dudagi ising glass ama paiduna yai Ising do yana nokfachu tawi maro leina nokliba thoigi minoktuna kari hairiba kari takliba Sabitri di magi sapam thokpodu charaga lei thoisu ising do thaklaga kitchen dagi thokre ngahaki matungda Sabitri su chaba loiraga kitchen dagi tholakle Sabitri na kitchen dagi tholakpada Wendy na mama bu kawi Sabitri su masana korokpodu da yengthorai Wendy na Damangaldo wakal tarakle so hai phagal so hai hayengde harak chaluse aishu yauge ha hoi ase haram laga Sabitri magi ka da changkre Wendy su tuminna phamduna lehawi ningthau ka ba numit ni ayu angan bagi flight tongduna khoiraba khongsana naba sem saba loikre Bridget kanupa ani ga loinaraga khoiraba bu airport tamna thilai khoiraba na manungda changlamdai da Bridget ke lengtumda khutna pop thaduna hairami aina ada leringaida nungaiba pau tahaluko my boy Bridget mamai donon tharaga khumlai furniture ai changlage na thau pangthok charuro my pak nawa ase hairaga khoiraba manungda changkre Bridget kamaga loinarakiba nupa ani dugasu mukhogi mapamda halakle ayuki chak chaba matamni Bridget apron ama litlaga mamaida mask ama uplaga Mangagta stethoscope ama yanduna tholai aduga thanena leiriba kadugi wangmada uchat chatuna mirak narak yengduna lei thanilgi manakta leiriba singdu nongmugi ngyak ti chak chaba thoknai ngasi di boyaisu thengla phawbu yoroklamde ibocha thaningi manakta phamduna phone metlaga lei aduga thaninda amuk yengi thanindi tumdoigi mamitu urum toroga lerami ibocha na hagolaga phi apaba machaduna thaninda harap suchinbi aduga lakliba phone ibocha na pakhatuna kadudagi thoki nakanda lumduna yenglamba Bridget tanja phangladuna thaningi kada fatjanglai thanindi tumthakibaduna mi changlakpodu khangdre ningaidana tumthakraba thaninda Bridget na asawbuga loinana mamit khana yengdi aduga wakhalda soli nang hek thoklakpadagi aise miwa taba chaina khangba leptribane ngasi di nangbu aigi khutchina hatlaga aina khanglibu chaina takhiba miwa pumnamak tugilaman khumge ngasi gi numitchida nangbu Bridget aigi khuttagi kanana kanba ngangani wakal asiga loinana Bridget tumliba thanningi manakta prap changsali aduga phamung manakta da leptuna pocketa hawkiba likligi bottle do lokthoi syringe ama lokthokduna cover do set laga likligi bottle manungduda yauriba hidak to syringe tunu chingkhatli Bridget momon noglai ningjarakpa pumba mikuptuda thunglani khallubada mikupto pamurai hanjin thoaningba mikup haibado orai Bridget na thaningi khudang do tap pairaga khutna mana syringe adu pairaga thaninda karemna nopa minok ama noksili Somdana ibocha boyagi ko lakpaduda mapanda thoktuna wari sanari ibocha na boyai nangbu yoroktribro thengi danga side yore iyamba lao hoi iyamba ado chak chabudu chapiru anu aina porakle get yore ai phone do thambaga boyai get lomdagi prapap changlai boyai ubada ibocha su noklai ibocha na karigi wanaba tawruino aswaida dum chabasu yabasida sikhaksibu kyam wanige iyambo hoina tawrisiga hairuradi aina tawrisidi kishu natteda pare changlamo ai pot amta lerakhige angang ani dusu aswai pawa thoklukhige haiduna thokibane phone da kaurage hoi yamba boyai thanangi ka tamna changlai thong kanjelakpaduda Bridget mamai phat lai thoroktuna yenglai Bridget ki phingbu matawduda boyai ngakna yengduna manakta changsilai Bridget su masado ithak thagatle syringe cover ama lokthokduna amu hidak to chingthoksanai Bridget ki seliba dress tuna yengbada doctor amuk sumali magi moong duda amuk su chingnai boyai
ꯕꯣꯏ ꯍꯥꯏꯅ ꯁꯨꯝ ꯆꯪꯂꯛꯄꯗꯨꯗ ꯕ꯭ꯔꯤꯖꯤꯠꯀꯤ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯛꯂꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯂꯤꯁꯅꯔꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫